ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ 𝐭 ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯂꯥꯡꯂꯦꯟꯗ ꯉꯥꯟꯕꯅ ꯏꯆꯦ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯄꯥꯗꯧꯅ ꯇꯧꯏ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯊꯣꯠꯆ ꯅꯧꯖꯕ ꯑꯃꯠꯇ ꯃꯁꯥꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯤꯒ ꯈꯠꯅꯕ, ꯃꯤꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ, ꯋꯥ ꯉꯥꯡꯕꯗꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ, ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯕ ꯑꯣꯏꯅ ꯇꯧꯏ꯫ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤꯃꯛ ꯁꯥꯔꯦꯛ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯣꯏꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ "ꯍꯦ ꯉꯥꯏꯈꯣ, ꯅꯣꯏ ꯀꯥꯏꯗꯩꯅꯣ? ꯍꯥ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯗ?" ꯃꯣꯏꯗ ꯏꯉꯛꯉꯛꯅ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏ ꯉꯥꯟꯕ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯉꯥꯟꯕ ꯂꯩꯕ꯭ꯔꯣ?" ꯃꯣꯏ ꯃꯁꯦꯟ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯥꯏꯅꯩ, "ꯀꯩꯅꯣ, ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤꯅ? ꯁꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈꯠꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥ ꯑꯁꯤꯒ, ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯁꯤꯕꯣ? ꯁꯝꯀꯛꯀꯁꯤꯅ ꯏꯇꯥ ꯇꯥꯈꯠꯂꯗꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯁꯛꯁꯦ." "ꯉꯥꯟꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯉꯥꯟꯕꯅꯣ? ꯉꯥꯟꯕ ꯌꯥꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯁꯦ, ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯌꯣ, ꯀꯔꯝꯕꯅꯣ?" ꯃꯣꯏ ꯃꯁꯦꯟꯗꯣ ꯍꯥꯏꯅꯩ꯫ "ꯀꯩꯅꯣꯅꯦ, ꯃꯌꯨꯝꯗ ꯆꯪꯂꯛꯂꯕꯁꯤꯗꯕꯨ ꯀꯔꯝꯕ ꯉꯥꯟꯕꯅꯣ ꯀꯥꯏꯅ? ꯃꯁꯤ ꯉꯥꯎꯔꯤ ꯐꯩ ꯇꯧꯖꯥꯠꯂ ꯁꯤꯕꯣ?" ꯂꯥꯡꯂꯦꯟ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯦ꯫ "ꯍꯦ, ꯀꯩꯅꯣ ꯉꯥꯎꯔꯤ ꯐꯩ ꯀꯥꯏꯗꯦ? ꯍꯥ, ꯅꯣꯏ ꯅꯃꯥꯏꯗ ꯁꯦꯠꯆꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯃꯨꯛ ꯊꯥꯕꯗ ꯅꯌꯥ 30ꯗ ꯄꯨꯂꯞ ꯄꯥꯏꯊꯣꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ." "ꯀꯩꯅꯣ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ. ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ? ꯅꯪ ꯁꯣꯏꯔꯣꯏ ꯉꯁꯤ." ꯇꯥꯟꯖꯥꯁꯤꯗ ꯉꯥꯟꯕ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯐꯨꯅꯕꯒꯤ ꯃꯑꯣꯡꯒ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯟꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯉꯥꯟꯕ, ꯀꯩꯅꯣ ꯅꯣꯏ ꯁꯨꯃꯥꯡꯗ ꯍꯨꯏ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤꯁꯤꯅ? ꯄꯨꯟꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯃꯤ ꯆꯤꯛꯇꯅ ꯇꯣꯛꯑꯔꯅꯤꯅꯦ." ꯉꯥꯟꯕ ꯍꯨꯏ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ "ꯀꯥꯏꯗꯤ ꯍꯨꯏꯅꯣꯍꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯏ ꯂꯣꯏꯗꯦ." "ꯑꯦ, ꯉꯁꯥꯏꯗꯒꯤ ꯍꯨꯏꯖꯥꯎ ꯑꯃ ꯈꯣꯡꯂꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ." ꯂꯥꯡꯂꯦꯟ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ꯫ "ꯑꯦ, ꯀꯔꯤꯕ? ꯍꯨꯏꯑꯕ ꯅꯣꯏꯅ ꯍꯥꯏꯗꯣ? ꯍꯦ, ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯥ? ꯐꯩ, ꯑꯩꯕꯨ ꯍꯨꯏ ꯀꯥꯏꯅ. ꯅꯣꯏꯅ ꯍꯨꯏ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯤꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯉꯥꯟꯕꯅ, "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯃꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯨꯕꯣ? ꯍꯦꯉꯥ, ꯅꯪꯅ ꯈꯪꯄꯣꯟꯇꯦ. ꯃꯣꯏꯅ ꯑꯩꯕꯨ ꯍꯨꯏ ꯍꯥꯏꯁꯤꯗꯤ ꯍꯨꯏ ꯑꯣꯏꯔꯗꯤ ꯆꯤꯛꯄ ꯇꯥꯕꯅꯦ." ꯉꯥꯟꯕ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯃꯤꯅꯤꯅ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ "ꯑꯦ, ꯑꯩꯗꯤ ꯍꯨꯏ ꯍꯥꯏꯕꯗꯨꯗ ꯀꯥꯏꯗ ꯂꯩꯕ ꯍꯨꯏꯅꯣ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯑꯗꯨꯒꯗꯤ ꯇꯧꯔꯝꯅꯦꯕ. ꯍꯥꯏꯔꯛꯄꯗ ꯄꯛꯆꯩꯌꯦꯕ. ꯌꯥꯔꯦꯁꯦ, ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯃꯤ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯦ, ꯈꯠꯅꯕ ꯍꯧꯗꯧꯒꯤ. ꯌꯥꯔꯦ, ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ." ꯃꯣꯏ ꯃꯌꯥꯝꯗ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ꯫ ꯆꯦꯟꯕꯗ ꯋꯥꯔꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯉꯥꯟꯕ, ꯑꯉꯥꯎ ꯑꯐꯩꯁꯤꯕꯣ ꯅꯣꯏꯗ ꯊꯝꯃꯤꯁꯤꯕꯣ? ꯑꯃꯨꯛꯀꯁꯨ ꯑꯉꯥꯎ ꯑꯐꯩ ꯍꯥꯏꯅꯤꯍꯦ. ꯉꯁꯤ ꯅꯪ ꯁꯣꯏꯔꯣꯏ ꯅꯪ." "ꯌꯥꯔꯦ, ꯅꯣꯏꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯀꯦ ꯍꯥꯏꯗꯦ. ꯑꯁꯤꯒꯁꯨ ꯃꯥꯟꯅꯂꯦ." "ꯑꯣ ꯏꯕꯨꯡꯉꯣ, ꯃꯥꯅ ꯊꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯆꯪꯂꯛꯑꯅꯤ. ꯁꯤꯅ ꯉꯁꯥꯏꯗꯒꯤ ꯊꯠꯇꯅ ꯆꯪꯂꯛꯇ꯭ꯔꯤꯕꯅꯤ. ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯁꯤꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ. ꯅꯌꯨꯝꯗ ꯂꯥꯛꯄꯒꯤ ꯇꯧꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯅꯈꯥꯡ ꯀꯥꯏꯔꯗꯧꯅꯤ." "ꯑꯦ, ꯀꯔꯤꯕ? ꯑꯩꯕꯨ ꯅꯈꯥꯡ ꯀꯥꯏꯅꯦꯕ? ꯂꯥꯎꯅꯦ ꯂꯥꯎꯅꯦ." "ꯌꯥꯔꯤꯕ ꯏꯆꯦ, ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ." ꯃꯣꯏ ꯂꯣꯏꯅ ꯏꯉꯛꯉꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯕ ꯉꯥꯟꯕ? ꯏꯆꯦ ꯍꯥꯏꯕ? ꯅꯠꯇꯦ, ꯁꯤꯕꯨ ꯅꯣꯏ ꯅꯆꯦꯔꯣ ꯍꯥꯏꯁꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝꯗ ꯄꯨꯂꯞ ꯋꯥ ಲಾꯎꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ. ꯏꯆꯦꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯂꯝꯂꯗꯤ ꯐꯗꯧꯕ. ꯏꯆꯦꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗꯦꯗꯣ." "ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦ, ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯁꯦ. ꯑꯗꯨꯗ ꯑꯩꯅ ꯅꯔꯤꯜ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ. ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ. ꯍꯌꯦꯡꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯒꯗꯕ. ꯈꯪꯉꯕ? ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯅꯣꯏꯗꯒ ꯎꯁꯤꯠꯇꯕ ꯌꯥꯎꯔꯛꯂꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ. ꯑꯩ ꯐꯨꯊꯒꯦ. ꯈꯪꯉꯕ? ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯈꯤ ꯂꯥꯎꯅ ꯀꯤꯅꯔꯤꯕꯅꯤ." ꯑꯃꯅ ꯇꯞꯅ ꯍꯥꯏ, "ꯀꯤꯔꯝꯒꯅꯦꯕ. ꯇꯧ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ. ꯁꯥꯕꯥꯟꯁꯤꯒ ꯈꯣꯏꯅꯤꯡ ꯄꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ."
ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒꯦ ꯇꯥꯁꯣ ꯏꯍꯦ ꯁꯣꯏꯈ꯭ꯔꯦ ꯏꯆꯦ ꯍꯥꯏꯕ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ ꯃꯌꯥꯝꯗꯣ ꯅꯣꯏꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯣꯏꯔꯣ ꯍꯥ ꯅꯣꯛꯂꯤꯕ ꯅꯆꯤꯟꯗꯨꯗ ꯀꯤꯟꯁꯤꯅ ꯑꯃꯨꯛꯇꯪ ꯄꯤꯔꯗꯤꯕ ꯅꯌꯥ 30ꯗꯣ ꯄꯥꯏꯊꯣꯔꯛꯀꯅꯤꯍꯦ ꯑꯃꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯛꯏ ꯏꯆꯦꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯌꯥ 30 ꯄꯥꯏꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯕ ꯀꯔꯤꯅ ꯁꯥꯏꯗꯣꯏꯕ ꯌꯥꯔꯒꯗꯤ ꯏꯆꯦꯒꯤꯗꯣ 30 ꯁꯨꯗꯕꯤꯗ ꯈꯔ ꯍꯟꯊꯔꯒ ꯄꯥꯏꯊꯣꯛꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯦ ꯀꯥꯡꯄꯣꯡꯒꯤ ꯊꯤ ꯃꯥꯟꯕ ꯀꯩꯅꯣ ꯍꯥꯏꯗꯣ ꯅꯪ ꯑꯩꯒꯤ ꯀꯤꯟꯁꯤ ꯃꯍꯥꯎ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯣ ꯍꯥꯏꯕ꯭ꯔꯕ ꯅꯪ ꯑꯩꯕꯨ ꯀꯥꯡꯄꯣꯡꯒꯤ ꯊꯤ ꯃꯥꯟꯕ ꯒꯥꯏꯅ 이제디 파자이네 성격두가 코이닝 부비 말이네 ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯅꯣꯛꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯟꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟ ꯁꯥꯎꯈ꯭ꯔꯦ ꯍꯦꯔꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯌꯥꯕ꯭ꯔꯥ ꯈꯪꯅꯤ ꯅꯣꯏ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯕꯤꯔꯦꯟ ꯆꯪꯂꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯇꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯌꯥꯔꯤꯇꯣ ꯃꯤꯒꯤ ꯃꯆꯥ ꯂꯥꯛꯄꯗꯨꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯁꯤ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯇꯥꯟꯅꯕ ꯂꯦꯞꯄꯤ ꯃꯌꯥꯝꯗꯨ ꯉꯥꯟꯕꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯄꯥꯕ ꯃꯣꯏꯁꯦ ꯃꯤꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯨꯅ ꯈꯔ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯨꯝꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯦꯛꯇ ꯇꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯖꯥꯇꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯀꯩꯅꯣ ꯅꯄꯥꯅ ꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯑꯣ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯄꯁꯤꯡꯗꯣ ꯃꯥꯅ ꯐꯨꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯕ ꯃꯗꯨꯒꯤ ꯑꯩꯅ ꯈꯥꯝꯂꯤꯕꯅꯤ ꯇꯧꯅꯦꯕ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯦꯕ ꯃꯥꯅ ꯃꯁꯤꯗ ꯙꯞ ꯇꯧꯗꯅ ꯀꯤꯍꯜꯂꯤꯕ ꯑꯉꯥꯡꯒꯁꯦ ꯃꯥꯅ ꯀꯤꯍꯟꯕꯗ ꯃꯥ ꯎꯕꯗ ꯑꯉꯥꯡꯈꯩꯁꯦ ꯃꯊꯤ ꯆꯤꯠꯈꯩ ꯀꯤꯔꯕꯅꯦꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁ ꯏꯕꯦꯝꯃꯕꯨ ꯍꯥꯏꯗꯧ ꯇꯜꯂꯤꯗ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ 이마나디 낭세 누피니 하이드나 얌 농시나 랑렌 하이나 까우리바 아두가 따우토락바 타박나 하라게 뚝박이 ꯉꯥꯛꯇ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯣꯟꯅꯔꯦꯅꯦ ꯀꯧꯔꯤꯁꯦ ꯃꯣꯏ ꯃꯄꯥ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯃ ꯍꯣꯡꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯝꯀꯛꯀꯁꯤꯅ ꯅꯨꯄꯥꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯃꯥ 이바니기 이사시 ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯅꯨꯄꯥꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯈꯩ ꯅꯨꯄꯤ ꯏꯃꯥꯅ ꯇꯧ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯂꯤꯕꯗ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯃꯥ ꯇꯥꯅꯤꯡꯗꯦꯕ ꯆꯠꯈ꯭ꯔꯤꯁꯤ ꯎꯗ꯭ꯔꯁꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯈꯣꯡꯕꯥꯟꯗ ꯏꯁꯤꯠꯇꯨꯅ ꯂꯩ ꯃꯥꯅ ꯏꯁꯤꯠꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯉꯥꯡ ꯈꯔ ꯂꯥꯛꯄ ꯎꯕꯗ ꯍꯦ ꯑꯉꯥꯡꯁꯥ ꯅꯣꯏ ꯀꯥꯏꯗꯅ ꯆꯠꯂꯤꯗꯣ ꯁꯤꯗ ꯂꯥꯛꯈꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟ ꯎꯕꯗ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯛꯏ ꯆꯦ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯎ ꯁꯤꯗ ꯀꯨꯝꯃꯛꯑꯣ ꯉꯥ ꯐꯥꯁꯤ ꯂꯥꯎ ꯂꯥꯎꯅꯦ ꯀꯨꯝꯃꯛꯎꯅꯦ ꯍꯣꯔꯦꯟ ꯑꯩꯅ ꯉꯥ ꯃꯌꯥꯝ ꯄꯤꯗꯣꯏꯅꯤꯅꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯃꯤꯠ ꯌꯦꯡꯅꯔꯒ ꯀꯨꯝꯃꯛꯏ ꯃꯣꯏ ꯉꯥ ꯐꯥꯅꯤꯡꯗꯨꯅ ꯀꯨꯝꯃꯛꯄ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯀꯤꯕꯒꯤ ꯀꯨꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯀꯨꯝꯂꯛꯇ꯭ꯔꯤꯗꯤ ꯍꯥ ꯍꯣꯔꯦꯟ ꯏꯃꯥꯅ ꯐꯨꯅꯤ ꯑꯦ ꯀꯔꯤꯒꯤ ꯐꯨꯔꯣꯏꯅꯦ ꯍꯣꯔꯦꯟ ꯉꯥ ꯄꯨꯁꯤꯟꯕꯤꯗꯨꯗꯤ ꯅꯪꯅ ꯉꯥ ꯄꯨꯁꯤꯟꯈꯤꯕꯗ ꯅꯣꯏ ꯏꯃꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯗꯧꯅꯤ ꯑꯗꯨ ꯑꯩꯁꯨ ꯐꯨꯅꯤ ꯂꯩꯈꯣꯝ ꯇꯩꯕꯒꯤ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯅ ꯐꯨꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯍꯥꯟꯅ ꯐꯨꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯃꯅꯥ ꯄꯥꯏꯔꯒ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯍꯜꯂꯒ ꯂꯦꯞꯍꯜꯂꯤ ꯅꯪ ꯑꯩꯈꯣꯏꯅ ꯏꯁꯤꯠꯄ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯂꯦꯞꯀꯗꯕꯅꯦ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯡ ꯊꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯉꯥꯡ ꯑꯇꯩꯗꯨ ꯇꯣꯂꯦꯟꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯊꯤꯛ ꯅꯣꯛꯅꯔꯛꯏ ꯃꯅꯞ ꯆꯣꯕ ꯑꯉꯥꯡ ꯑꯃꯗꯤ ꯊꯤꯡꯂꯒ ꯅꯣꯛꯄꯗ ꯃꯅꯥꯇꯣꯟꯗ ꯃꯅꯞ ꯕꯣꯠ ꯀꯥꯝꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯂꯛꯏ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯣꯏꯗꯣ ꯉꯥꯒ ꯂꯣꯏꯅ ꯆꯦꯟꯈꯤ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯅꯣꯛꯅꯤꯡꯂꯒꯅ ꯇꯣꯂꯦꯟ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯦꯔꯣ ꯍꯥ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯇꯣꯂꯦꯟ ꯂꯦꯞꯄꯒ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯅ ꯂꯣꯟꯅ ꯍꯥꯏ ꯅꯣꯛꯆꯅꯨ ꯃꯊꯛꯇ ꯂꯦꯞꯆꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤ ꯐꯥꯎꯕ ꯇꯟꯅ ꯀꯨꯝꯂꯛꯏ ꯀꯥꯟꯁꯤꯗ ꯃꯊꯛꯇ ꯑꯃꯨꯛ ꯂꯦꯞꯄꯗꯤ ꯉꯝꯃꯔꯣꯏ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯉꯥꯡ ꯃꯌꯥꯝꯒ ꯉꯥ ꯐꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯅꯣꯏ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯔꯣ ꯌꯥꯔꯦ ꯑꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯦ ꯀꯔꯤꯒꯤ ꯉꯥ ꯍꯥ ꯉꯥꯅꯤꯅ ꯈꯤꯇꯪꯁꯤꯗ ꯅꯣꯏꯒꯤ ꯑꯃꯨꯛ ꯄꯤꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯆꯥꯍꯧꯗꯣꯏꯕ ꯑꯁ ꯉꯁꯥꯏꯗꯤ ꯉꯥ ꯄꯤꯅꯤ ꯍꯥꯏꯔꯒ ꯅꯣꯏ ꯉꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯉꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯇꯣꯂꯦꯟꯒꯤ ꯁꯨꯃꯥꯏꯅ ꯂꯦꯞꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯥ ꯄꯨꯔꯅꯨ ꯆꯠꯂꯣꯕ ꯀꯣ ꯑꯉꯥꯡꯁꯤꯡꯗꯨ ꯋꯥꯗꯤ ꯉꯥꯡꯕꯗꯤ ꯉꯝꯖꯗ ꯇꯨꯃꯤꯟ ꯆꯠꯄ ꯍꯧꯏ ꯃꯣꯏ ꯃꯌꯥꯝ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯀꯞꯇꯨꯅ ꯂꯦꯞꯂꯤꯕ ꯇꯣꯂꯦꯟꯗꯨ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯆꯦ ꯂꯥꯡꯂꯦꯟ ꯅꯣꯏ ꯏꯁꯤꯠꯄ ꯂꯣꯏꯔꯒ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯥꯏ ꯍꯣꯏꯅꯦꯍꯦ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯆꯠꯂꯣ
Tolen ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯁꯠ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯄꯥꯏꯔꯒ ꯃꯌꯥꯝ ꯆꯠꯂꯤꯕ ꯑꯗꯨ ꯇꯥꯟꯅꯈꯤ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯅꯩ ꯉꯁꯥꯏꯗꯤ ꯉꯥ ꯄꯤꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯂꯣꯏꯔꯀꯥꯟꯗ ꯉꯥꯁꯨ ꯄꯤꯔꯛꯇꯕ ꯑꯃꯅ ꯑꯃꯨꯛ ꯉꯥꯁꯨ ꯃꯌꯥꯝ ꯌꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯐꯥꯎ ꯄꯤꯔꯛꯇꯦ ꯍꯣꯔꯦꯟ ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯂꯩꯈꯣꯝ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯁꯤꯔꯥ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯔꯛꯏ ꯑꯣ ꯆꯦ ꯂꯥꯡꯂꯦꯟ ꯑꯉꯥꯎꯕꯤ 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 ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ ꯑꯥꯏ ꯍꯦ ꯌꯣꯡꯒꯤ ꯃꯆꯥ ꯁꯥ ꯂꯩꯔꯝꯃꯣ ꯈꯪꯉꯤ ꯅꯣꯏ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯞ ꯇꯧꯕꯗ ꯃꯣꯏ ꯂꯣꯏꯅ ꯀꯟꯅ ꯆꯦꯟꯈꯤ ꯇꯣꯂꯦꯟꯗꯤ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯀꯣꯆꯤ ꯌꯥꯎꯗꯦ ꯂꯩꯔꯒ ꯅꯝꯁꯤꯟꯕꯤꯗꯨꯅꯤ ꯑꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯆꯦꯟꯕꯗ ꯃꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅ ꯆꯦꯟꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯑꯃꯨꯛ ꯅꯥꯟꯊꯔꯛꯏ ꯃꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯈꯠꯂꯤꯉꯩ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯍꯥꯟꯈ꯭ꯔꯦ ꯇꯣꯂꯦꯟꯗꯨ ꯄꯥꯈꯠꯂꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯑꯁ ꯂꯥꯡꯂꯦꯟ ꯇꯣꯂꯦꯟꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯥꯟꯅꯕꯗꯤ ꯍꯥꯏꯔꯨꯅꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯈꯪꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯁꯥꯅꯣꯏ ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯈꯜꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯟꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥ ꯃꯄꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯄꯤꯗꯨꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯍꯜꯂꯛꯏ ꯑꯗꯨꯒ ꯍꯦꯉꯥꯟꯕ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯕꯤꯔꯦꯟ ꯖꯥꯇꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯎꯕꯗ ꯄꯥꯈꯠꯆꯩ ꯍꯥꯏ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯍꯥ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯀꯩꯅꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯂꯕ ꯍꯥ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗ ꯅꯪꯗꯤ ꯀꯔꯤ ꯁꯨꯔꯒ ꯊꯥꯛꯇꯣꯏꯕ ꯍꯥ ꯅꯨꯡꯁꯤꯠ ꯍꯟꯖꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯔꯣ ꯑꯦ ꯀꯔꯤꯅꯣ ꯏꯆꯦꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯃꯤ ꯇꯥꯈ꯭ꯔꯒ ꯀꯥꯏꯗꯦ ꯇꯥꯒꯦ ꯇꯥꯁꯅꯣ ꯃꯥ ꯇꯥꯔ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯥꯏ ꯂꯥꯡꯂꯦꯟ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯁꯤꯕꯨ ꯍꯥꯠꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯀꯩꯅꯣ ಪಾಬಸು ಖಂಡನೆ ಯೆಂಗುನೆ ಥಬಕ್ ಮನ ಅಮತ ಸುಬ ಹೈಬಸು ನತೆ ನೋಂಗ್ ಹೆಕ್ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕ ꯃꯥꯅ ꯀꯩꯗꯧꯔꯒ ꯅꯨꯄꯤ ꯑꯁꯤ ꯊꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯗꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯥꯅ ꯉꯝꯅꯕ ꯁꯨꯔꯒ ꯊꯥꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨꯒꯤ ꯅꯪꯅ ꯃꯊꯥ ꯁꯥꯎꯔꯅꯨ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯈꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯍꯥꯏꯁꯤꯅꯦ ꯀꯗꯥꯏ ꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯑꯣ ꯃꯁꯛ ꯌꯦꯡꯒꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯁꯥꯟꯅꯔꯩ ꯀꯥꯗ ꯇꯥꯔꯤꯕꯅꯤ ꯃꯥꯁꯨ ꯃꯍꯥꯛꯁꯨ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤ ꯑꯃꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯅꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯉꯥꯡꯂꯛꯄ ꯋꯥꯅ ꯀꯤꯟ ꯂꯪꯗꯧꯅ ꯉꯥꯡꯂꯤꯁꯤꯅ ꯀꯔꯤꯒꯤ ꯁꯥꯟꯅꯔꯦ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯁꯥꯟꯅꯔꯩ ꯊꯣꯛꯂꯛꯏ ꯍꯦ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ ꯀꯥꯏꯗꯩꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏ ꯇꯧꯕꯅꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯃꯨꯛ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯂꯩꯔꯤꯅ ꯇꯧꯔꯤꯁꯦ ꯁꯥꯟꯅꯔꯩ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯥꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯦ ꯀꯩ ꯊꯣꯛꯁꯦꯅ ꯍꯪꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯍꯪꯁꯦ ꯅꯉꯣꯟꯗꯅꯦ ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯗꯣ ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯅ ꯑꯩꯒꯤ ꯃꯤꯡ ꯁꯥꯟꯅꯔꯩ ꯈꯨꯟ ꯊꯪꯅꯕꯁꯤꯗꯒꯤꯅꯤ ꯑꯦ ꯈꯨꯟ ꯊꯪꯅꯕꯁꯤꯗꯒꯤ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯦꯅ ꯅꯪ ꯑꯩꯕꯨꯗꯤ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯐꯔꯦ ꯈꯪꯗ꯭ꯔꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤꯅ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ ꯈꯪꯉꯕ ꯑꯗꯨ ꯅꯠꯇꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯤꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯁꯥꯟꯅꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯌꯥꯔꯦ ꯁꯥꯟꯅꯔꯦ ꯆꯪꯈ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯈꯔ ꯀꯤꯍꯟꯒꯦ ꯇꯧꯔꯒ ꯑꯦ ꯅꯪꯅꯦ ꯅꯪ ꯍꯥꯏꯕꯤꯔꯤꯁꯤನಿ ꯇꯥꯏꯕꯪ ꯁꯦꯕꯥꯅꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯅꯦꯛ ꯁꯦꯠꯇꯅ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯅ ꯅꯨꯄꯥꯗꯧꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪ ꯌꯥꯔꯦ ꯏꯃꯥ ꯅꯪꯁꯨ ꯅꯊꯧꯗꯤ ꯇꯧꯒꯦ ꯍꯥꯏꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯍꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯅꯠꯇꯦꯅꯦꯍꯦ ꯅꯪꯅ ꯇꯧꯖ ꯁꯥꯔꯤꯗꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯨꯄꯤ ꯅꯪꯅ ꯃꯤ ꯈꯔ ꯈꯠꯅ ꯃꯤꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯐꯨꯔꯝ ꯍꯥ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯀꯩꯗꯧꯗꯨꯅꯣ ꯅꯨꯄꯥ ꯁꯥꯗꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯏꯃꯥꯅ ꯑꯗꯨꯛ ꯁꯥꯎꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯤꯅ ꯉꯥꯡꯅꯔꯤꯗꯣ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯦ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕ ꯍꯥ ꯀꯅꯥꯅꯣ ꯃꯤꯗꯣ ꯃꯃꯥꯏꯗ ꯊꯨꯒꯥꯏꯒꯦꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯃꯇ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯌꯥꯔꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯅꯥꯀꯣꯡꯁꯤ ꯋꯥꯏ ꯆꯤꯜꯂꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯅꯪꯁꯨ ꯅꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯣ
ꯀꯩꯅꯣ ꯑꯗꯨꯝ ꯇꯥꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯏꯍꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯍꯥꯏꯕꯅꯤꯗ ꯃꯧꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔ ꯅꯣꯏꯕꯣ ꯍꯧꯖꯤꯛ ꯄꯔꯞ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤꯀꯣ ꯑꯦ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕ ꯄꯥꯕ ꯅꯪ ꯁꯨꯕ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯁꯦ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯆꯠꯈ꯭ꯔꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯔꯦꯟꯁꯨ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯒꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯕꯨ ꯐꯅꯦꯛ ꯁꯦꯠꯂꯣꯕ ꯑꯁ ꯍꯩꯅꯔꯣꯏꯗ ꯀꯨꯌꯦꯠ ꯌꯦꯠꯁꯤꯜꯂꯒ ꯍꯩꯅꯔꯣꯏ ꯃꯣꯏꯒꯤ ꯐꯅꯦꯛ ꯀꯥꯏꯗꯣ ꯍꯩꯅꯔꯣꯏꯕ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯨꯝ ꯁꯦꯠꯄꯅ ꯐꯩ ꯃꯤ ꯐꯨꯅꯔꯁꯨ ꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯐꯅꯦꯛ ꯍꯥꯏꯗꯨꯗꯤ ꯏꯄꯟ ꯄꯜꯂꯗꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯀꯌꯥ ꯂꯧꯗꯦ ꯃꯥꯅ ꯈꯟꯖꯕꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥ ꯅꯨꯄꯥ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯥꯟꯕꯒ ꯁꯅꯥꯔꯩꯒꯁꯨ ꯂꯨꯍꯣꯡꯕꯤꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯅꯣꯏ ꯅꯆꯦꯅꯤꯅ ꯅꯨꯄꯥ-ꯁꯥꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯩꯌꯦꯒ ꯆꯩꯅꯩꯌꯦꯒ ꯇꯧꯗꯨꯅ ꯂꯩ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯁꯥꯗꯅ ꯂꯩꯀꯥꯏꯗ ꯃꯤ ꯈꯠꯅꯗꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨം ꯇꯧꯔꯛꯑꯕꯅꯤ ꯑꯁꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯗꯤ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗ ꯌꯨꯝꯁꯤꯗ ꯃꯤ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯐꯨꯅꯔꯝꯃꯦ ꯑꯉꯥꯡ ꯐꯨꯔꯝꯃꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯊꯥ ꯁꯥꯔꯦꯕ ꯑꯍꯜ ꯈꯪꯗꯦꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯈꯥ ꯊꯥꯕ ꯑꯣꯏꯗꯅ ꯐꯨꯗꯅ ꯆꯩꯗꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯏꯕꯦꯂꯩꯅ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯉꯥꯟꯕꯒ ꯁꯅꯥꯔꯩꯒ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦꯅꯦ ꯍꯥꯏ ꯅꯣꯏ ꯅꯆꯦ ꯅꯨꯄꯥ ꯁꯥꯕꯤꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯅꯦ ꯀꯩꯒꯤꯅꯣ ꯃꯥ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯃꯥꯅ ꯃꯊꯧ ꯃꯁꯤꯜ ꯂꯩꯇꯅ ꯃꯤꯒꯤ ꯑꯉꯥꯡ ꯁꯥꯟꯅꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯔꯒ ꯊꯅꯝꯂꯤꯕꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯑꯉꯥꯡ ꯃꯔꯛꯇ ꯌꯥꯎꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯃꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯥ ꯁꯥꯗꯅ ꯃꯤ ꯈꯠꯅꯕ ꯍꯧꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯥꯝꯕꯤꯁꯨ ꯁꯥꯎꯅ ꯂꯥꯛꯏ ꯍꯥꯏ ꯂꯥꯡꯂꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯉꯁꯤꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯌꯦꯔꯥ ꯃꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯍꯧꯖ ꯀꯌꯥꯔꯛ ꯁꯨꯔꯦ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯐꯨꯗꯅ ꯊꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯃꯥ ꯈꯔ ꯋꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯃꯥ ꯇꯟꯖꯥꯁꯤꯗ ꯕꯤꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯆꯪꯂꯛꯏ ꯖꯥꯇꯤꯅ ꯏꯕꯦꯂꯩ ꯈꯝꯕꯤ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯝꯕꯤꯅ ꯖꯥꯇꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯅꯣꯏ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯗꯧꯔꯝꯂꯒꯦ ꯍꯥꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯂꯥꯛꯂꯒ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯔꯒ ꯊꯅꯝꯂꯤꯕꯅꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯣ ꯇꯥꯗꯥ ꯍꯧꯖ ꯐꯅ ꯇꯣꯏꯔꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯗꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯥ ꯍꯦꯛ ꯁꯥꯔꯗꯅ ꯃꯤ ꯈꯠꯅꯗꯧꯗ ꯇꯧꯗꯅ ꯂꯩ ꯃꯥ ꯎꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀꯤꯔꯦꯕ ꯁꯥꯟꯅꯗꯧꯕ ꯅꯍꯥꯟꯁꯨ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥ ꯄꯤꯅꯤ ꯍꯥꯏꯗꯅ ꯏꯁꯤꯠꯄ ꯌꯥꯎꯍꯜꯂꯤꯌꯦ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯂꯣꯏꯔꯀꯥꯟꯗ ꯉꯥꯅ ꯑꯃꯠꯇ ꯄꯤꯔꯛꯇꯦꯌꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯣꯏꯔꯦ ꯃꯐꯤ ꯃꯔꯣꯟꯒ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯧꯗꯅ ꯂꯥꯛꯏ ꯕꯤꯔꯦꯟ ꯖꯥꯇꯤ ꯃꯆꯥꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯈꯝꯕꯤꯅ ꯂꯩꯀꯥꯏꯅꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯤ ꯃꯥ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯈꯩꯅ ꯑꯃꯨꯛꯇꯪ ꯐꯨꯅꯤ ꯍꯥꯏꯗꯅ ꯁꯤꯡꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯥꯗꯥ ꯅꯆꯥꯁꯦ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯗꯨꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯕꯤꯌꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯃꯥ ꯗꯁꯥ ꯇꯥꯕ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯀꯥꯟꯗ ꯂꯥꯡꯂꯦꯟ ꯆꯪꯂꯛꯏ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯖꯥꯇꯤꯅ ꯄꯥꯈꯠꯅ ꯃꯣꯏ ꯃꯄꯥ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯁꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯈꯨꯠꯅ ꯍꯥꯟꯕꯤꯗꯣ ꯇꯧꯒꯅꯨꯀꯣ ꯁꯣꯝꯗꯗꯤ ꯕꯤꯔꯦꯟ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯐꯥꯊꯕ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯂꯥꯎ ꯈꯝꯕꯤꯅ ꯍꯥꯟꯅ ꯂꯥꯛꯂꯛꯏ ꯏꯕꯦꯝꯃ ꯇꯩꯅ ꯑꯣꯟꯅꯕꯤ ꯅꯪꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯏꯔꯤꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯐꯨꯗꯅ ꯊꯥꯔꯛꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯉꯥꯡ ꯁꯥꯟꯅꯕꯗ ꯅꯪ ꯌꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯑꯉꯥꯡꯂꯣ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤꯒ ꯇꯤꯟꯅꯒꯗꯕ ꯈꯪꯉꯕ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯐꯨꯗꯅ ꯊꯥꯔꯛꯂꯤꯁꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ ꯋꯥꯁꯦ ꯆꯞ ꯆꯥꯅ ꯉꯥꯡꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯀꯩꯅꯣ ꯃꯣꯏꯅ ꯂꯝ ꯍꯦꯟꯕꯒꯤ ꯐꯨꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯃꯣꯏꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯂꯝ ꯍꯦꯜꯂꯤꯕ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯗꯅ ꯍꯥꯏꯌꯨꯅꯦ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯍꯥꯟ ꯃꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯗꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯅꯦ ꯑꯗꯨꯒꯤ
ꯏꯕꯦꯂꯩꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯅ ꯉꯥ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯏꯁꯤꯠꯄ ꯌꯥꯎꯍꯜꯂꯦ ꯑꯗꯨꯒ ꯉꯥꯁꯨ ꯄꯨꯗꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯜꯂꯦ ꯑꯗꯨꯅꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯂꯥꯎꯔꯤꯕꯅꯤꯗꯅ ꯑꯗꯨꯒ ꯇꯣꯂꯦꯟꯕꯨꯁꯨ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯍꯟꯗꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯃꯥꯅ ꯅꯪ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯈꯪꯉꯕ ꯈꯝꯕꯤꯅ ꯉꯥꯎꯕꯕꯨ ꯉꯥꯎꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯀꯔꯤ ꯁꯥꯎꯐꯝ ꯂꯩꯒꯦꯅꯦ ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯎꯏ ꯍꯥꯏꯕ ꯉꯥꯎꯔꯤꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯗꯗꯅ नुपा सारगा तौरीबदु मदुनिने नंग गाउरे हारिबसे ए अदुदि मोइना हाइदो इनिना थौजिन बोइरंगनी नते हाय आइदि कैदोबगे थौजिन दोइबा हो इबेमा नंग हौजिन नयुम नकै पानबा यारबा मतमनि खंगाबा नयुम नकै पानबा तौगिदि हाइद्रगा नुपा सादना येंगनेंग दबना आइना नुपा साबदा नोइ कैना थौलेगे हा चलो चलो स्वाइदने पे 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 ngang dana लेनो चलो मसा नंगांग लिबदु ताबा याद्रदुना जातिना हाइरे हाय कहीं नंग नंगांग लिबदो हा मिंगोंदा अदुम हाइना हाइबा याब्रो मसीदी तुमि लयु इबे लय खंबिया नोइ सावरनु आइने मतुंग मनाव तौहल्लरोय नोइ सु चलोको सावरनु खंबीना फरे फरे नोइना अमुक हन तौहल्लरोय हाइरबनिना अदुगा मतुंगदा अमुक तौरक्लबदि अखोइदि लेकाय खोमलगदबनि इबे लय ससिलाओ असुमना मोइ अनि चटख्रे बिरेना साउना हाइरे हाय नंग अखोइबु कयाम कुइना लेकायदि योनखिगदौरिगे हा नंग असिगुम थबकसे तौरनु हाइबसि नंग याद्रेनेको ngasiदगी नंग मपान थोकु यारोय खंगबा अदुगा नुपा साबसु यारोय ngasiदगी खोंग्राव सेटबा यारोय फनेक सेटकदबनि खंगबा मसिदे याद्रबा नंग पुंदुना थमगनि खं तारब्रा नपान हाइसे नंग यान ताउको लम हेलदि चै चागेदनि नते नंग नमीगी अंगांग सानाबदुदा करिगी चंगलगा फुरुरिबनो हाइबा नंग खरे हेनमलबनिको नंग नपान हाइसे तौ नत्रबदि फुरकपदा ऐ खामरोइदबनिको असी हाइरमलगा मोइ लोइने इमुंगदा चंगनख्रे लांगलेन मतोम तंगाय हौरे मंगोल अदुदा लांगलेन तुमिना नोंथरगा ले मा करी हाइगदबनो खंग्रे असुमना हाइजै मतोमता कहिना इना हौजि तौगदोइसिबो सिबो इन तौगे हाइदना तौब्रो आइसु खंगे नोइना हाइदो अदुबो हेक्ते यादे ऐ कैदौ हाइबनो असुमना मतोमता पेंदबो फोंदोकसरी लांगलेन नुपी ओइना पोक्लबसु वाखंदी नुपागी वाखंदा ले मसी ईश्वरना पिरकपा खुदोल अमनी माद नते संसार असिदा मादंगना तौबा कया अमा लैरिबनी ममा मपाना ngang हेमनबदगी लांगलेन मी उद्रबा मतमदा अमु मुक नुपी सादुना येंगी अदुबु यादे नौमगी नमिनी मागी कादा मतोमता नुपी सादुना येंगी फनेक्सिना कमाई सेरिजानो सुमाइना सेटकुम तौबनिने एइसु खंदिने तौरिसे हंगदबसु तल्लिनी मौसिगी ममांगदि इकाइजेबा असुमना को एट येसली अस हाइनदेदा कइनो सिबो सोरा सोरा एक चेलादना ओथोक हाइना खिद्रे येरा मसिबो तौबा हौनादेदा असी हाइरगा फनेक तो लौथोख्रे कनानाबो फनेक सेदा कमाइना मी फुनादुनो कावबसु यारोय अदुगा मिना तानरे हाइना खल्लोने चेनबसु यारोय अस अमत्ता यारोय कनादबो वाने खोंग्राउसिना ख्वाइदि फारे मोइनादि फनेक सेलोय कई कनादबदा असुमना कयारक हना तौरबसु वाखन्ना पामदबनिना मा तौनिंग्रे लांगलेन नुपी ओइजरबसु नुपी अमगी वा ngangbada थोसा नौजबा हाइबदुमा लैत्रे नुपादौना हे हांगाक्तनी माना ngangribase नोंमगी नमिनी सनारी सखुमदा चाक थोंगली लांगलेन चंगली हाइ कै इंजांगनो नंगा थोंगिदा करी थोकसेना तौजु साइनु खंगदे नुपी माना नुपा सादना येंगदबना आइना हांगलिसि नंगोंदने नना पंग्रो नंबो इरोनगे तौरिये इरोनबदि कनान चादुबा हा नंगोंदा कनाना इरोलो हाइगे इरोनबा चादे खंगना खंगना कई नंग इरोलिदो इनमना तोमतने इरोनबा चाद्रिसे एखोइदने चाइदुनने ए कयादनने अदुदे एगिना करी तौरबा खंगदिने करी तौगदबनो इंजांगनेना नोमगी अनि कनानाबु ngamजपो नतेदा हे कइनो हाइदो अदुमाइना कनाना हाइयो हाइगे नंगिदो उसिदबा माले नंग इसे कनाना हाइबा खंगबा नत्रो ए कइदौबगी खंगलैदौरिबा खंगदि करिगे एगी सरुक लांग्रिबा नंग चै चागे हाइब्रो इनमा इरोनबसि सुम चाबा कइदौगे अतोप अतोपदो थोंगदबा लैतदना तौरिने करिगे लैतबा थीदि थीदना हा नंगिदो मराइना जाजनि काइना हाइदना तौरिबा नत्रो ओ ngamdre आइसु मथेल लांबदो ngasiगidi masi adum charo तौरि सेंगने कया तो सिजिनोने नंगो मनाइगोंदा सिदबा याब्रो हा असि हाइदना चाक थोंगलिबा सनारिदा चै अमा पाइरगा ले अयो कइनो इना मना तौरिदुबो चैनि हेक्ता कलेसिबो नते वागी वाचमना हाइबा याद्रो अदुमाइना तौरदि चाखाबदा थोंगोय कनाना करि तौनेगे आइ सुंगमद्रे नोमगे इंजांग मथेल अनि कनाना बो ngamदोइनो अरैबा मिदा ओइरदि फै ओ अखोइदि लैतबनिना ngamजद्रे
ꯏꯅꯝꯃꯅ ꯆꯥꯅꯤꯡꯗ꯭ꯔꯒ ꯀꯗꯥꯏꯗꯅꯣ ꯆꯥꯅꯤꯡꯕꯗꯣ ꯊꯤꯎꯔꯣ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤꯅꯦ ꯃꯁꯤ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯆꯩꯅ ꯀꯟꯒꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯁꯅꯥꯔꯩꯁꯨ ꯆꯩꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯆꯩꯅ ꯄꯛꯀꯟꯗ ꯀꯜꯂꯤꯕ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛ ꯏꯅꯝꯃꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯦ ꯆꯩꯒꯁꯦ ꯐꯥꯗꯅꯒ ꯇꯧꯏꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯌꯥꯝ ꯂꯝ ꯍꯦꯜꯂꯤꯅꯦ ꯃꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯤꯟꯁꯤꯅ ꯑꯣꯏꯅ ꯊꯤꯜꯂꯒꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯟꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯑꯩ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯁ ꯅꯍꯤ ꯇꯥꯔꯦ ꯅꯨꯄꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯁꯤꯔꯦ ꯂꯥꯎ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯪ ꯈꯪꯉꯤꯗꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯇꯦꯟꯕꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯐꯣꯏꯕ ꯍꯧꯔꯛꯏ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯁꯝꯒ ꯐꯣꯏꯗꯅ ꯇꯧꯏꯅꯦ ꯅꯥꯏꯅꯦ ꯊꯥꯗꯣꯛꯅꯦ ꯍꯦ ꯅꯨꯄꯥ-ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯅꯔꯥꯝ ꯆꯠꯇꯨꯅꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯂꯩꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯍꯟꯆꯛ ꯉꯆꯛ ꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯁꯛꯇꯣ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯒꯦꯔꯥ ꯀꯩꯅꯣ ꯇꯧꯈꯣ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ ꯉꯥꯟꯕ ꯂꯥꯛꯇꯨꯅ ꯈꯥꯝꯃꯤ ꯂꯥꯡꯂꯦꯟ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯈꯠꯅꯕꯗꯗꯤ ꯅꯨꯄꯤꯅ ꯁꯝ ꯐꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯥꯗꯤ ꯅꯨꯄꯥ ꯌꯦꯡꯉꯨꯁꯦ ꯅꯇꯣꯟꯁꯦ ꯅꯍꯤ ꯃꯌꯥꯝ ꯊꯥꯔꯤꯁꯦ ꯅꯪ ꯄꯦꯜꯂꯣ ꯅꯪ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯍꯥꯟꯅ ꯁꯤꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯌꯦꯡꯉꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕꯁꯦ ꯇꯠꯇꯅ ꯍꯧꯋꯦ ꯉꯁꯤꯁꯨ ꯁꯨꯝ ꯍꯧꯔꯤꯕꯁꯤꯅꯤ ꯂꯩꯀꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯁꯤꯗ ꯐꯥꯎꯕ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯤꯁꯦ ꯑꯁ ꯀꯣꯛꯁꯦ ꯆꯤꯛꯏꯅꯦ ꯀꯌꯥꯗ ꯀꯟꯅ ꯆꯤꯡꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯍꯦꯡꯉꯥꯟꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯃꯗꯣ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯉꯥꯡ ꯃꯥꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯀꯩꯅꯣ ꯑꯩꯁꯦ ꯃꯤꯅ ꯆꯥꯛ ꯊꯣꯡꯂꯤꯀꯥꯟꯗ ꯆꯪꯁꯤꯜꯂꯒ ꯆꯒꯠ ꯉꯥꯡꯉꯤꯗꯨꯕꯨ ꯑꯗꯨꯗꯤ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯤꯕꯨ ꯆꯨꯝꯅ ꯈꯨꯕꯥꯛꯅ ꯈꯨꯅꯝꯅ ꯊꯥꯕꯁꯨ ꯅꯠꯇꯅ ꯃꯅꯥꯇꯣꯟ ꯅꯍꯤ ꯇꯥꯕ ꯃꯈꯩ ꯐꯨꯔꯤꯁꯤꯕꯨ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯍꯦ ꯅꯪꯒꯤꯗ ꯅꯇꯨ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯃꯃꯥꯏꯗ ꯊꯨꯒꯥꯏꯗꯨꯗꯣ ꯃꯔꯥꯏꯕꯛ ꯐꯔꯝꯅꯦ ꯈꯪꯉꯣ ꯍꯦ ꯒꯙꯥ ꯅꯪ ꯃꯥꯅ ꯍꯥꯏꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯑꯩꯁꯨ ꯇꯥꯏꯌꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯅꯤ ꯑꯔꯩꯕ ꯏꯃꯨꯡꯗ ꯑꯣꯏꯔꯗꯤ ꯐꯩ ꯂꯩꯇꯕ ꯑꯩꯈꯣꯏꯗꯗꯤ ꯋꯥꯏꯅꯦ ꯃꯁꯤ ꯏꯆꯦꯅ ꯈꯪꯕ꯭ꯔꯣ ꯑꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯦ ꯍꯥ ꯑꯗꯨꯒ ꯅꯪꯁꯨ ꯅꯃꯥꯏꯗꯨ ꯀꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯇꯨ ꯃꯤꯆꯪ ꯆꯪꯅꯤꯡꯉꯗꯤ ꯑꯩꯒꯤꯁꯦ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦꯒꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯗꯅ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯔꯩꯕꯁꯤꯅ ꯐꯅꯕ ꯆꯥꯕ ꯇꯥꯕꯅꯦ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯔꯦꯟꯒ ꯖꯥꯇꯤꯒ ꯆꯪꯂꯛꯏ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯪꯅ ꯆꯩꯒ ꯄꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯕ ꯂꯥꯡꯂꯦꯟꯗ ꯆꯞ ꯂꯦꯞꯄꯤ ꯉꯥꯟꯕꯅ ꯄꯥꯕ ꯌꯦꯡꯉꯨ ꯏꯆꯦꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯁꯅꯥꯔꯩꯅ ꯆꯥꯛ ꯊꯣꯡꯂꯤꯀꯥꯟꯗ ꯃꯥꯅ ꯆꯪꯂꯛꯑꯒ ꯈꯠꯅꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯋꯥ ꯑꯃꯅꯤ ꯈꯨꯝꯃꯨꯕꯒꯤ ꯃꯤꯒꯤ ꯃꯅꯥꯇꯣꯟꯁꯦ ꯊꯨꯒꯥꯏꯔꯦ ꯌꯦꯡꯉꯣ ꯅꯍꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯁꯦ ꯄꯥꯕ ꯏꯇꯠ ꯇꯠꯇꯅ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯋꯦ ꯑꯩꯁꯨ ꯏꯅꯝꯃꯅꯤ ꯈꯟꯗꯨꯅ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯄꯥꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯄꯥꯕ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨꯗꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯑꯩꯅ ꯏꯔꯣꯜꯂꯦ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯆꯥꯗꯦ ꯈꯪꯅ ꯏꯔꯣꯜꯂꯦ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯥꯇꯣꯟꯁꯤꯗ ꯀꯤꯟꯅ ꯁꯨꯔꯛꯄꯒꯤꯅꯤ ꯅꯍꯤ ꯇꯥꯔꯤꯕꯁꯦ ꯕꯤꯔꯦꯟ ꯁꯥꯎꯅ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯍꯥ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯕ ꯍꯧꯔꯛꯏ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯩꯌꯣ ꯄꯥꯕ ꯅꯥꯏꯌꯦ ꯀꯩꯅ ꯅꯥꯏ ꯍꯥꯏꯕꯅꯦ ꯄꯥꯕ ꯖꯥꯇꯤꯅ ꯈꯥꯝꯃꯤ ꯌꯥꯔꯦꯁꯦ ꯃꯣꯏ ꯃꯄꯥ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯥꯇꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯥꯒꯤ ꯃꯔꯨꯝꯗ ꯊꯝꯃꯤ ꯅꯪꯁꯨꯅꯦ ꯀꯍꯥ ꯑꯃ ꯍꯦꯜꯂꯤꯀꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯄꯥꯅ ꯐꯨꯕ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯥꯏꯗꯅ ꯈꯥꯝꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯐꯨꯕꯅ ꯐꯕꯅꯤ ꯍꯣꯏ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯅꯠꯇꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯅꯥꯇꯣꯟ ꯍꯦꯛꯇ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯔꯤꯕ ꯑꯁꯤꯕꯨ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯪꯒ ꯉꯥꯟꯕꯒꯁꯦ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕ ꯃꯤꯡꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯈꯜꯂꯨꯕꯒ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯔꯦ ꯅꯥꯎꯄꯥ ꯉꯥꯟꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪꯒꯤꯁꯨ ꯅꯆꯟꯅꯤꯅꯦ ꯅꯪ ꯑꯗꯨꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯏꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯅꯤ ꯅꯨꯄꯥꯗꯧꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯃ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯔꯤꯡꯖꯦꯜ ꯈꯥꯕꯤ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯁꯨ ꯅꯨꯄꯤ ꯃꯔꯛꯇ ꯁꯥꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦ
नुपा मरक्ता अदुम सानै फनेक सेटलु केदना मौदना लैयु हाइबसु यादे खोंग्राव अमा तौरगा कोई चतुना लै मदो हौजिक्ति नंग लेसाबी फारबने नंगना नुपेगी फिजे सेतबगी वानी नंग वाखल मुन्ना खलुने नंगना फना नुपा सादुनसु नंग नुपाने हाइबदी खक यारोइने इमागी बेमा युम मसिदगी थोख्रबसु मी खनरगा हेक्ता हलै नंग पाबना अदुता थोक्तनबा हाइदना युम सिदा लेंगदना लैयु हाइदना हाइरबसु युम सिदासु अमुक खनरे नाते नंगबु करम थोक्लादोइनो इमागी अंताजे तौरिबसे नंग पाबना फुबसु इसा कौबनिना येंगबा ngamदेदो इमाना नंग ग्यान खिता तारो कैदौगे सनारीदा अमु ओनसिंदुना इमागी सनारे कदाई येंगे से इमा कयाम सोकेने हा अस सिदी नाहि यामना ताख्रा मालिने इमौसिदी करिमता खलुरनुको इमाना मतुंग तौदनबा हाइगे नंग साउरनुको इमादा इमा ऐसु पुमनमक्से खांगबा याबा कया खांगलबने अदुबु सुम इतततना हौरबदी ऐसु साउनिंगलगले ऐसु चखुम चंगलिबसे मथा साख्रबजाने मीदौना मयाम पैदुना थमलगा चानिंग चानिंगबा थोंगनी हाइबसु लेते अरेबा खरसिना याना यानबा सिनबदा ऐसु ग्यान ताद्रबने असिगुंबसे इनमना करिमता खंगदे मागी अपांबा तौदे हाइदुना अइबु थीना थीना nganगबा वा खितंग खुंदुरगना फुगीगा चैगेगा मसिदबु कनाना साउनिंगलोइदगे येंगो ngasisu natonse kaire होइने होइने इमासु खंगिने नंगना हाइरिबदो अदुबु इमासु अदुमाइना तौबनु हाइरिबने माना लौबा कौबा लेते अदुबु पुमनमक्से थोख्रबदी थोख्रेदना नंग पाबनसु फुख्रेदना अदुना हौजिक्ति हौखिबना हौख्रे मतुंगदा अमुक तौदनबा इमा फजना हाइरगे नंग साउबा फरोकोइ बेमा असुमना जातिना सनारिबु थेमजिनबिरे सनारि तुमिन्ना लै वा खुंदे मखा ताना वा ngangnaragumsi hauji noi noi na thau tawnaro migi mamangdei ꯏꯀꯥꯏꯖꯩꯀꯣ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥꯗ ꯁꯨꯠ ꯇꯧꯗꯨꯅ ꯆꯪꯈꯤ ꯉꯥꯟꯕꯁꯨ ꯆꯪꯂꯛꯏ ꯁꯅꯥꯔꯩꯅ ꯉꯥꯟꯕꯗ ꯅꯨꯄꯥ ꯅꯪꯕꯨ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯇꯧꯕ ꯁꯨꯝ ꯌꯥꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯆꯨꯝꯅ ꯉꯥꯡꯕꯇ ꯅꯠꯇꯅ ꯈꯨꯠ ꯌꯥꯎꯔꯛꯂꯕꯅꯦꯕ ꯃꯁꯤꯗ ꯅꯪꯅ ꯑꯩ ꯁꯣꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯤꯁꯦ ꯅꯪꯁꯨ ꯑꯩꯅ ꯁꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯗ ꯃꯤꯇꯣꯞ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯊꯧꯅꯥ ꯂꯩꯒꯗꯕ ꯑꯗꯨꯕꯨ ꯏꯊꯛ ꯊꯣꯡꯕ ꯏꯆꯦ ꯑꯣꯏꯕꯅ ꯐꯣꯡꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯦ ꯈꯥꯖꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯛꯂꯒ ꯀꯔꯝꯕ ꯅꯨꯄꯥꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯗꯣ ꯃꯗꯨ ꯑꯩꯅ ꯍꯥꯏꯕꯅꯤ ꯈꯟꯗꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯁꯦꯕꯥꯒ ꯇꯧ ꯍꯥꯏꯔꯒꯅꯨ ꯑꯩꯉꯣꯟꯗ ꯐꯔꯤꯁꯦ ꯇꯣꯛꯂꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯁꯅꯥꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯅ ꯂꯩꯔꯤ ꯋꯥꯈꯜꯗ ꯀꯞꯅꯤꯡꯕ ꯐꯥꯎꯔꯤ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯐꯠꯇꯅ ꯈꯜꯂꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ ꯃꯣꯏꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯀꯥꯗ ꯁꯣꯝꯗꯅ ꯕꯤꯔꯦꯟꯒ ꯖꯥꯇꯤꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯃꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯋꯥꯔꯛꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯒꯅꯨꯗ ꯃꯣꯏ ꯃꯄꯥ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯄꯥꯝꯕ ꯅꯠꯇꯦ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯍꯥ ꯁꯥꯎꯒꯅꯨ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯁꯤ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯃꯥꯒꯨꯝꯅ ꯇꯧꯕ ꯃꯤ ꯑꯇꯩꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯤ ꯈꯠꯅꯒꯟꯕ ꯑꯗꯨꯒꯤ ꯋꯥꯅꯤꯅꯦ ꯃꯗꯨꯗꯤ ꯐꯠꯇꯦꯗꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯠꯇꯦ ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯗꯕꯁꯤꯅꯤ ꯂꯨꯔꯤꯕꯁꯦ ꯅꯠꯇꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅꯕꯨ ꯃꯤꯒꯤ ꯃꯅꯥꯛꯇ ꯊꯨꯒꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯊꯧꯔꯛꯏ ꯏꯃꯥ ꯄꯥꯕ ꯉꯁꯤꯗꯤ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯆꯨꯝꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ ꯈꯜꯂꯤ ꯋꯥꯈꯜꯗ
ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯄꯥꯕꯅꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯄꯥꯝꯕꯗꯨꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯈꯜꯂꯦ ꯍꯦꯛꯇ ꯌꯥꯗꯦ ꯑꯩ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯀꯦꯕ ꯅꯧꯕ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯅ ꯄꯥꯝꯗꯦ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯋꯥꯈꯜꯁꯤꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯨꯄꯥꯒꯤ ꯑꯀꯜ ꯑꯊꯧꯒꯤ ꯋꯥꯈꯜ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯂꯩ ꯃꯁꯤꯅꯅꯦ ꯑꯩꯅ ꯃꯤꯕꯨ ꯎꯁꯤꯠꯇꯅ ꯈꯜꯂꯤꯕ ꯇꯣꯏꯅ ꯃꯤꯒ ꯐꯨꯅꯔꯤꯕ ꯉꯁꯤꯁꯨ ꯇꯧꯔꯤꯕꯁꯦ ꯁꯅꯥꯔꯤꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕ ꯏꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤꯅꯦ ꯃꯥꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯉꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯃꯗꯣ ꯑꯩꯁꯨ ꯀꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯋꯥꯔꯧꯔꯝꯂꯣꯏꯗ ꯏꯃꯥꯅꯁꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯈꯨꯠꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯃꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯒꯅꯨ ꯏꯃꯥ ꯃꯥꯕꯨ ꯀꯧꯔꯒ ꯐꯖꯅ ꯍꯥꯏꯒꯦ ꯉꯥꯟꯕ ꯅꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯉꯥꯟꯕꯒ ꯁꯅꯥꯔꯩꯒ ꯊꯣꯛꯂꯛꯏ ꯏꯆꯦꯒꯤ ꯉꯥꯟꯕ ꯁꯅꯥꯔꯩ ꯅꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯂꯒꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯦ ꯁꯅꯥꯔꯩ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡꯊ ꯈꯨꯠ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯅꯣꯏꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯔꯝꯂꯣꯏ ꯑꯗꯨꯕꯨ ꯅꯣꯏꯕꯨꯗꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯅꯣꯏꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯩ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯅꯣꯏꯅ ꯅꯨꯡꯁꯤꯗꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏ ꯑꯗꯨꯒ ꯄꯥꯕ ꯅꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯁꯦꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯍꯣꯡꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯃꯗꯣ ꯄꯨꯟꯁꯤꯗꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯅꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯦ ꯃꯣꯏꯗ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯒꯤꯁꯨ ꯌꯥꯎꯅ ꯃꯣꯏꯒꯤꯗꯃꯛ ꯑꯩ ꯂꯦꯞꯀꯅꯤ ꯏꯃꯥ ꯄꯥꯕ ꯃꯃꯥꯡꯗ ꯑꯩꯅ ꯆꯣꯡꯂꯝ ꯆꯥꯗꯕꯗꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯃꯤꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒ ꯈꯠꯅꯔꯔꯣꯏ ꯑꯉꯥꯡꯁꯨ ꯐꯨꯔꯔꯣꯏ ꯕꯤꯔꯦꯟ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯕ ꯊꯃꯣꯏ ꯄꯦꯊꯔꯛꯇꯨꯅ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯨꯄꯥꯗꯧꯅ ꯂꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯤꯒ ꯈꯠꯅꯒꯅꯨ ꯃꯤꯉꯣꯟꯗ ꯀꯔꯟ ꯇꯥꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯅꯝꯃ ꯅꯆꯜꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯅꯝꯃꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯈꯟꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯈꯤꯗ꯭ꯔꯦ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯅꯨꯄꯥꯗꯧꯅ ꯂꯩꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯨꯡꯗꯨꯒꯤ ꯀꯠꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ